ꯃꯥꯜꯂꯦ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕꯩ ꯃꯃꯤ ꯇꯥꯕ ꯎꯔꯦ ꯌꯦꯡꯉꯝꯕꯩ ꯃꯃꯤ ꯇꯥꯕ ꯐꯪꯂꯦ ꯐꯥꯎꯔꯛꯂ ꯃꯥꯜꯂꯦ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕꯩ ꯃꯃꯤ ꯇꯥꯕ ꯎꯔꯦ ꯌꯦꯡꯉꯝꯕꯩ ꯃꯃꯤ ꯇꯥꯕ ꯐꯪꯂꯦ ꯌꯦꯡꯁꯤꯟꯅꯗ ꯁꯥꯕꯗꯤ ꯍꯧꯅ ꯁꯥꯅꯤ ꯍꯧꯅ ꯁꯥ ꯅꯨꯄꯤꯒꯤ ꯃꯇꯧꯅꯤ ꯃꯔꯝ ꯆꯠꯅꯤ ꯌꯦꯡꯁꯤꯟꯅꯗ ꯁꯥꯕꯗꯤ ꯍꯧꯅ ꯁꯥꯅꯤ ꯍꯧꯅ ꯁꯥ ꯅꯨꯄꯤꯒꯤ ꯃꯇꯧꯅꯤ ꯃꯔꯝ ꯆꯠꯅꯤ ꯈꯪꯍꯧꯔꯣ ꯌꯦꯡꯍꯧꯔꯣ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯍꯧꯔꯣ ꯌꯥꯅꯤꯡꯗꯤ ꯌꯥꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯕꯒꯦ ꯍꯥꯏꯍꯧꯔꯣ ꯌꯦꯡꯍꯧꯔꯣ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯍꯧꯔꯣ ꯌꯥꯅꯤꯡꯗꯤ ꯌꯥꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯕꯒꯦ Thank you guys, thank you.